ngasi ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯋꯥꯔꯤ ꯃꯆꯥ ꯂꯪꯂꯥ ꯇꯠꯂꯨꯔꯕ ꯇꯦꯂꯪꯒꯥ. ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯕꯣꯔꯣꯠ ꯁꯅꯥꯁꯝꯅ ꯏꯕ ꯑꯩ ꯃꯃꯥꯅꯤ ꯍꯥꯏꯕ ꯋꯥꯔꯤ ꯃꯆꯥꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯆꯕꯅꯤ. ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯗꯤꯁꯀꯣꯕꯔꯤ ꯀꯪꯂꯩꯄꯥꯛꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤ. ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎ ꯇꯥꯕꯤꯔꯕꯗꯤ ꯑꯗꯣꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯕꯒ ꯂꯣꯏꯅꯅ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯆꯔꯤ. ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯑꯃꯗꯤ ꯑꯗꯣꯝꯒꯤ ꯀꯔꯤꯒꯨꯝꯕ ꯐꯣꯡꯗꯣꯛꯄꯤꯅꯤꯡꯕ ꯋꯥꯐꯝ ꯂꯩꯔꯕꯗꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯂꯥꯛꯄꯤꯗꯨꯅ ꯑꯗꯣꯝꯒꯤ ꯀꯃꯦꯟꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤ ꯍꯥꯏꯅ ꯗꯤꯁꯀꯣꯕꯔꯤ ꯀꯪꯂꯩꯄꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ. ꯇꯥꯕꯤꯔꯁꯤ ꯋꯥꯔꯤ ꯃꯆꯥ ꯂꯪꯂꯥ ꯇꯠꯂꯨꯔꯕ ꯇꯦꯂꯪꯒꯥ. ꯁꯤꯜꯆꯔ ꯁꯍꯔꯒꯤ ꯃꯌꯣꯜꯃꯛꯇꯗ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯃꯤ ꯎꯈ꯭ꯔꯒ ꯏꯀꯥꯏ ꯏꯖꯠ ꯃꯥꯡꯉꯤ ꯍꯥꯏꯗꯨꯅ ꯆꯪꯕ ꯍꯪꯒꯣꯏꯅꯕ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯄꯥꯝꯖꯕ ꯀꯌꯥꯅ ꯃꯅꯤꯡ ꯇꯝꯖꯕ ꯃꯐꯝ ꯑꯃ ꯂꯩ. ꯃꯆꯨ ꯀꯌꯥꯒꯤ ꯂꯩꯔꯥꯡ ꯀꯌꯥꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯥꯏꯗꯅ ꯐꯨꯒꯥꯏꯅ ꯂꯩꯁꯥ ꯇꯝꯂꯤꯕ ꯄꯥꯝꯖꯕ ꯀꯅꯥꯅ ꯑꯄꯥꯝꯕ ꯂꯩꯁꯛ ꯈꯜꯂꯒ ꯅꯥꯞꯄꯗ ꯉꯥꯏꯍꯥꯛ ꯄꯨꯡꯒꯣꯏ ꯆꯤꯟꯖꯕ ꯌꯥꯕ ꯑꯋꯥ ꯄꯣꯊꯥꯅꯐꯝꯅꯤ ꯈꯟꯅꯔꯤꯕ ꯃꯐꯝꯅꯤ. ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯄꯒ ꯏꯔꯣꯏꯅꯅ ꯑꯅꯣꯛ ꯎꯞꯄ ꯃꯁꯝ ꯂꯦꯡꯄꯥꯛ ꯌꯩꯕ ꯃꯔꯦꯞ ꯋꯥꯡꯕ ꯅꯨꯄꯥ ꯑꯃ ꯊꯧ ꯁꯥꯗꯅ ꯆꯪꯂꯛꯏ. ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯅꯕ ꯃꯤꯠꯌꯦꯡ ꯆꯤꯡꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕ ꯀꯌꯥꯗꯨ ꯀꯔꯤꯁꯨ ꯊꯧꯑꯣꯏꯗꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯤꯕꯒꯨꯝ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯅꯨꯡ ꯊꯪꯕꯗ ꯐꯝꯂꯤꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯔꯦ. ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯌꯦꯡꯉꯤ. ꯃꯥꯒꯤ ꯃꯇꯧ ꯎꯕꯗ ꯈꯪꯗꯕꯤ ꯑꯗꯨꯁꯨ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯂꯨꯛꯊꯈꯤ. ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯀꯥꯗ ꯆꯪꯃꯤꯟꯅꯔꯕ ꯇꯨꯡꯗ ꯐꯃꯨꯡꯗ ꯐꯝꯃꯤꯟꯅꯔꯦ. ꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ? ꯀꯨꯁꯨꯝ. ꯀꯔꯤꯒꯤꯅꯣ ꯃꯤꯡ ꯍꯪꯂꯤꯕꯗꯤ? ꯁꯨꯝ ꯁꯛ ꯈꯪꯅꯤꯡꯗꯨꯅ ꯇꯧꯕꯅꯤ. ꯑꯩꯒꯤ ꯃꯤꯡ ꯁꯨꯔꯦꯁ ꯕꯥꯕꯨ. ꯋꯥꯔꯤ ꯁꯥꯕ ꯌꯥꯏꯅ? ꯅꯪꯒꯤ ꯃꯇꯝ ꯃꯥꯡꯍꯜꯂꯣꯏ. ꯌꯥꯏ, ꯃꯅꯨꯡꯂꯣꯝꯗ ꯆꯪꯁꯤ. ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯈꯔ ꯆꯪꯁꯤꯜꯂꯒ ꯂꯩꯕ ꯑꯇꯣꯞꯄ ꯀꯥ ꯃꯆꯥ ꯑꯃꯗ ꯆꯪꯃꯤꯟꯅꯔꯦ. ꯆꯪꯕꯤꯔꯛꯎ, ꯃꯣꯔꯥꯁꯤꯗ ꯐꯝꯁꯤ. ꯀꯩꯅꯣꯃꯇ ꯍꯪꯒꯦ, ꯀꯅꯥ ꯀꯅꯥ ꯂꯩꯃꯤꯟꯅꯕꯒꯦ? ꯏꯊꯟꯇꯅꯤ. ꯑꯩꯅ ꯈꯪꯅꯤꯡꯕꯗꯤ ꯀꯨꯁꯨꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯔꯤ ꯃꯇꯥ ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯁꯤꯅꯤ. ꯁꯨꯔꯦꯁ ꯕꯥꯕꯨ, ꯋꯥꯔꯤꯗꯨ ꯇꯣꯛꯁꯤ. ꯀꯔꯤ ꯆꯥꯅꯤ? ꯆꯥ ꯊꯥꯡꯒꯠꯂꯛꯎꯔꯥ? ꯑꯩꯒꯤꯗꯤ ꯁꯤ ꯌꯥꯎꯖꯔꯤ. ꯒ꯭ꯂꯥꯁ ꯑꯃꯠꯇꯒ ꯏꯁꯤꯡ ꯈꯖꯤꯛꯇꯪꯒ ꯄꯤꯕꯤꯌꯨ. ꯅꯤꯔꯨꯄꯃꯥꯅ ꯒ꯭ꯂꯥꯁ ꯑꯃꯒ ꯏꯁꯤꯡ ꯖꯛ ꯑꯃꯒ ꯄꯨꯊꯣꯛꯇꯨꯅ ꯄꯤ. ꯄ꯭ꯂꯦꯠ ꯑꯃꯗ ꯃꯤꯛꯁꯔ ꯈꯔ ꯍꯥꯞꯇꯨꯅ ꯊꯝꯂꯔꯦ. ꯐꯃꯨꯡꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯃꯤ. ꯁꯨꯔꯦꯁ ꯕꯥꯕꯨ, ꯁꯤ ꯊꯥꯀꯨꯔ ꯃꯥꯜꯂꯤꯗ. ꯅꯤꯔꯃꯜ ꯄꯦꯛ ꯑꯃ ꯆꯤꯡꯁꯤꯜꯂꯒ ꯅꯤꯔꯨꯄꯃꯥꯗ ꯌꯦꯡꯂꯛꯏ. ꯅꯣ, ꯑꯩ ꯊꯥꯀꯨꯔ ꯅꯠꯇꯦ. ꯑꯗꯨꯝꯅ ꯀꯅꯥꯒꯨꯝꯕꯅꯁꯨ ꯍꯪꯂꯛꯄ ꯌꯥꯎꯏ. ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯊꯥꯀꯨꯔ ꯃꯥꯜꯂꯤꯁꯦ? ꯐꯤꯖꯦꯠ ꯆꯛꯆꯥ ꯌꯨꯊꯛ ꯂꯝꯆꯠ ꯁꯥꯖꯠꯇ ꯊꯥꯀꯨꯔ ꯃꯥꯟꯗ꯭ꯔꯕꯁꯨ ꯃꯥꯏꯊꯣꯡꯗ ꯔꯥꯁꯤ ꯑꯃ ꯌꯥꯎꯔꯤ. ꯅꯠꯇꯦ, ꯑꯩ ꯊꯥꯀꯨꯔ ꯅꯠꯇꯦ. ꯅꯪꯁꯨ ꯋꯥꯔꯤ ꯅꯨꯡꯉꯥꯏꯅꯕ ꯃꯆꯥ ꯑꯃ ꯄꯥꯏꯁꯤꯜꯂꯨꯗꯅ. ꯃꯆꯥ ꯑꯃ ꯍꯩꯔꯛꯎ, ꯌꯥꯝꯃꯜꯂꯛꯀꯅꯨ. ꯅꯤꯔꯃꯜꯅ ꯍꯩ. ꯏꯁꯤꯡ ꯌꯥꯟꯁꯤꯜꯂꯤ. ꯅꯤꯔꯨꯄꯃꯥꯅ ꯊꯛꯆꯤꯜꯂꯤ. ꯀꯨꯁꯨꯝꯗꯤ ꯁꯤꯜꯆꯔꯗ ꯂꯥꯛꯄ ꯀꯨꯏꯔꯦ. ꯀꯌꯥꯝ ꯀꯨꯏꯔꯦ? ꯑꯩꯗꯤ ꯁꯤꯜꯆꯔꯗ ꯆꯥꯎꯔꯛꯄꯅꯤ. ꯁꯨꯔꯦꯁ ꯕꯥꯕꯨꯗꯤ? ꯁꯤꯜꯆꯔꯗ ꯄꯦꯟꯇꯤꯡ ꯂꯥꯛꯄ ꯊꯥ ꯑꯃꯇ ꯉꯥꯏꯔꯤ. ꯁꯤꯜꯆꯔꯗ ꯄꯣꯁꯇꯤꯡ ꯂꯥꯛꯄ ꯊꯥ ꯑꯃꯇ ꯉꯥꯏꯔꯤ. ꯕꯥꯕꯨꯅꯤꯈꯣꯏ ꯌꯥꯎꯔꯛꯇꯕ꯭ꯔꯥ? ꯂꯩꯔꯒꯗꯤ ꯄꯨꯔꯛꯑꯣꯏꯗ꯭ꯔꯣ? ꯁꯤꯗ ꯂꯥꯛꯄ ꯃꯤꯁꯤꯡꯁꯦ ꯃꯌꯥ ꯄꯨꯝꯇꯦꯛ ꯇꯦꯛꯂꯕ, ꯃꯀꯣꯛ ꯄꯨꯝꯇꯥꯡ ꯇꯥꯡꯂꯕ ꯐꯥꯎꯕ ꯄꯥꯈꯪꯅꯤ ꯍꯦꯛꯇ ꯍꯥꯏ. ꯑꯩꯗꯤ ꯁꯦꯡꯅ ꯍꯥꯏꯖꯕꯅꯤꯀꯣ, ꯅꯨꯄꯥꯁꯤꯡꯁꯦ ꯂꯝꯕꯨ ꯊꯣꯛꯈ꯭ꯔꯕꯗꯤ ꯄꯥꯈꯪ ꯍꯦꯛꯇ ꯑꯣꯟꯕ ꯖꯥꯠꯅꯤ. ꯑꯁꯦꯡꯕ ꯍꯥꯏꯕꯕꯨ ꯊꯥꯖꯒꯗꯧꯕ ꯂꯩꯇ꯭ꯔꯦ. ꯍꯣꯡꯂꯒ ꯈꯪꯕ ꯍꯥꯏꯕꯗꯨꯅꯤ. ꯁꯨꯔꯦꯁ ꯕꯥꯕු, ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝ ꯄꯥꯟꯗ꯭ꯔꯤ ꯇꯥꯛꯄꯤꯔꯤꯁꯤꯕꯨ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯔꯤꯕꯒꯦ? ꯌꯨꯝ ꯄꯥꯟꯃꯤꯟꯅꯕ ꯑꯃꯗꯣ ꯋꯥꯠꯄꯅꯅꯤ. ꯃꯤꯗꯤ ꯌꯥꯝꯅ ꯂꯩꯗ. ꯆꯤꯜꯍꯥꯎ ꯊꯤꯕꯗꯒꯤ ꯑꯣꯏꯔꯝꯅꯤ. ꯍꯣꯏ, ꯆꯤꯜꯍꯥꯎ ꯊꯤꯕꯃꯛꯇꯤ ꯅꯠꯇꯦ. ꯑꯩꯒꯤ ꯑꯔꯣꯠ ꯑꯔꯦꯞꯄ ꯑꯃꯈꯛ ꯂꯩ. ꯃꯗꯨ ꯊꯣꯛꯇꯕꯒꯤ ꯇꯧꯕꯅꯤ. ꯀꯨꯁꯨꯝꯒꯤꯗꯤ? ꯄꯥꯜꯂꯨꯔꯦ. ꯅꯥꯇꯩ ꯆꯥꯗꯕꯗꯒꯤ ꯅꯣꯔꯣꯛꯀꯤ ꯀꯣꯝ ꯑꯁꯤꯗ ꯁꯤꯕ ꯉꯥꯏꯔꯤꯁꯤꯅꯤ. ꯁꯨꯔꯦꯁ ꯕꯥꯕꯨ, ꯅꯨꯄꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕꯁꯦ ꯀꯔꯤꯅꯣ ꯈꯪꯕꯤꯕ꯭ꯔꯥ? ꯁꯅꯥ, ꯂꯨꯄꯥ, ꯂꯟ ꯊꯨꯝ, ꯑꯁꯤ ꯃꯉꯥꯏ. ꯅꯠꯇꯦ, ꯅꯨꯄꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕꯗꯤ ꯃꯥꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯕ ꯑꯐꯕ ꯃꯄꯨꯔꯣꯏꯕ ꯑꯃ ꯐꯪꯖꯕꯁꯤꯅꯤ. ꯑꯐꯕ ꯃꯄꯨꯔꯣꯏꯕ? ꯍꯣꯏ, ꯑꯐꯕ ꯃꯄꯨꯔꯣꯏꯕ ꯑꯃꯇꯪ ꯐꯪꯖꯕ ꯍꯥꯏꯕꯁꯤꯅꯤ. ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏꯗ ꯅꯤꯡꯖꯔꯤꯕꯁꯤ, ꯑꯩꯈꯣꯏꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯈꯨꯗꯤꯡꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯡꯖꯔꯤꯕꯁꯦ ꯃꯁꯤꯅꯤ. ꯑꯗꯨꯕꯨ ꯀꯔꯤ ꯏꯄꯥꯞ ꯂꯪꯖꯔꯨꯕꯅꯣ? ꯏꯁꯣꯔꯅ ꯑꯩꯕꯨ ꯊꯧꯖꯥꯟꯕꯤꯗ꯭ꯔꯦ. ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯁꯛꯇꯝꯁꯦ ꯇꯤꯜꯂꯨꯔꯤꯕ ꯏꯃꯨꯡꯒꯤ ꯃꯑꯣꯡꯗꯨꯅ ꯂꯦꯞꯄꯅꯤ. ꯑꯃꯔꯣꯝꯗ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯗꯤ ꯏꯁꯤꯡꯒꯨꯝꯅ ꯃꯆꯨ ナꯏꯗꯕꯅꯤ. ꯁꯪꯅꯤꯡꯕ ꯃꯆꯨ ꯁꯪꯕ ꯌꯥꯕꯅꯤ. ꯑꯔꯦꯞꯄ ꯃꯑꯣꯡ ꯂꯩꯇꯕꯅꯤ. ꯍꯥꯞꯂꯨꯔꯤꯕ ꯄꯥꯇ꯭ꯔꯗꯨꯒꯤ ꯃꯑꯣꯡ ꯂꯧꯕꯅꯤ. ꯀꯨꯁꯨꯝ, ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯑꯆꯨꯝꯕ ꯋꯥꯐꯝ ꯀꯌꯥ ꯌꯥꯎꯔꯤ. ꯍꯥꯏꯕꯕꯨ, ꯅꯨꯄꯤꯅ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕ ꯀꯌꯥꯕꯨ ꯑꯇꯣꯞꯄꯗ ꯃꯔꯥꯜ ꯊꯪꯖꯤꯟꯅꯕ ꯍꯣꯠꯅꯕ ꯑꯃꯗꯤ ꯌꯥꯎꯔꯤ. ꯁꯨꯔꯦꯁ ꯕꯥꯕꯨ, ꯁꯥꯎꯕꯗꯤ ꯁꯥꯎꯅꯨ.
ꯃꯄꯥꯟ ꯊꯣꯡꯗ ꯎꯕ ꯁꯛꯇꯝꯗꯤ ꯉꯥꯡꯕꯤꯔꯤ꯫ ꯀꯨꯞꯅ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯒꯗꯤ ꯑꯆꯨꯝꯕ ꯀꯔꯤꯅꯣ ꯁꯣꯏꯗꯅ ꯈꯪꯕꯤꯒꯅꯤ꯫ ꯑꯩꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯛꯈꯤꯕ ꯀꯌꯥꯗꯨꯗꯒꯤ ꯄꯔꯥ ꯇꯝꯂꯒ ꯍꯥꯏꯖꯕꯅꯤ꯫ ꯉꯁꯤ ꯃꯤꯌꯥꯝꯅ ꯂꯥꯏꯙꯤꯒꯨꯝꯅ ꯎꯔꯤꯕ ꯁꯦꯟ ꯄꯤꯔꯒ ꯁꯥꯟꯅꯔꯤꯕ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯀꯌꯥꯁꯦ ꯁꯤꯟꯐꯝ ꯑꯁꯤꯕꯨ ꯄꯥꯝꯖꯕ ꯑꯃꯠꯇ ꯅꯠꯇꯦ꯫ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯅꯤꯡꯗꯕ, ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯕ ꯄꯥꯝꯗꯕ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯔꯣꯏ꯫ ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯦ ꯅꯝꯗꯨꯅ ꯎꯍꯜꯂꯤꯕꯅꯤ꯫ ꯅꯈꯣꯏꯅ ꯅꯣꯛꯅ ꯎꯔꯤꯕ ꯃꯥꯏꯊꯣꯡꯁꯤꯡ ꯑꯁꯦ ꯊꯃꯣꯏꯗꯗꯤ ꯀꯞꯂꯤꯕꯅꯤ꯫ ꯅꯨꯄꯥ ꯅꯈꯣꯏꯅ ꯆꯝꯖꯔꯕꯤ ꯀꯌꯥꯕꯨ ꯂꯂꯣꯟꯄꯣꯠ ꯑꯣꯟꯊꯣꯛꯄꯤꯔꯤꯕꯅꯤ꯫ ꯁꯥ ꯁꯟꯗ ꯆꯠꯀꯗꯕ ꯁꯥꯖꯠ ꯑꯗꯨ ꯆꯠꯇꯨꯅ ꯑꯣꯠꯂꯤ ꯅꯩꯔꯤ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯛꯅꯕꯤꯔꯤ, ꯃꯥꯏꯗ ꯇꯤꯟ ꯁꯤꯠꯆꯤꯟꯕꯤꯔꯤ꯫ ꯅꯪ ꯁꯥꯎꯔ ꯃꯥꯜꯂꯦ꯫ ꯁꯥꯎꯗꯦꯗ, ꯀꯗꯥꯏ, ꯄꯦꯛ ꯑꯃꯠꯇꯒ ꯄꯥꯏꯈꯤꯒꯦ꯫ ꯅꯤꯔꯃꯜꯅ ꯍꯩ꯫ ꯅꯤꯔꯨꯄꯃꯥꯅ ꯊꯛꯆꯜꯂꯤ꯫ ꯁꯨꯔꯦꯁ ꯕꯥꯕꯨ, ꯑꯩꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯅꯤꯡꯁꯤꯡꯂꯨꯔꯒ ꯍꯦꯛꯇ ꯁꯥꯎꯅꯤꯡꯂꯛꯏ꯫ ꯅꯪ ꯋꯥꯔꯧꯅꯨꯀꯣ꯫ ꯀꯔꯤꯁꯨ ꯈꯟꯗꯦꯗ, ꯑꯗꯨꯕꯨ ꯅꯪꯒꯤ ꯊꯃꯣꯏꯕꯨ ꯑꯣꯠꯂꯤꯕ ꯅꯤꯡꯉꯝꯗꯕ ꯋꯥꯔꯤ ꯑꯗꯣ ꯈꯔ ꯇꯥꯍꯜꯂꯨꯗꯅ꯫ ꯁꯨꯔꯦꯁ ꯕꯥꯕꯨ, ꯑꯩꯒꯤ ꯃꯥꯏꯊꯣꯡ ꯃꯊꯣꯡ ꯆꯥꯗ꯭ꯔꯕ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯗꯣ ꯂꯤꯗꯨꯅ ꯑꯗꯣꯝꯒꯤ ꯃꯇꯝ ꯃꯥꯡꯍꯟꯖꯔꯣꯏ꯫ ꯐꯔꯦ, ꯑꯩ ꯋꯥ ꯑꯃꯇꯪ ꯍꯪꯒꯦ, ꯅꯪ ꯁꯦꯡꯅꯗꯤ ꯈꯨꯝꯃꯨꯀꯣ꯫ ꯀꯨꯁꯨꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯅꯛꯅꯕ ꯃꯔꯤ ꯃꯇꯥ ꯀꯅꯥ ꯀꯅꯥ ꯂꯩꯔꯤ? ꯑꯗꯨꯃꯇꯪꯗꯤ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯔꯤ ꯃꯇꯥ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯂꯩꯔꯕꯁꯨ ꯂꯩꯇ꯭ꯔꯕꯒꯨꯝꯂꯦ꯫ ꯃꯈꯣꯏꯒ ꯑꯩꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗ꯭ꯔꯦ꯫ ꯑꯃꯈꯛꯇꯪꯗꯤ ꯂꯩ꯫ ꯀꯅꯥꯅꯣ? ꯏꯆꯥꯅꯨꯄꯤꯅꯤ꯫ ꯕꯣꯔꯗꯤꯡ ꯁ꯭ꯀꯨꯜ ꯑꯃꯗ ꯂꯩ꯫ ꯑꯩꯅ ꯍꯤꯡꯂꯤꯕꯁꯦ ꯃꯍꯥꯛꯀꯤꯗꯃꯛꯇꯅꯤ꯫ ꯏꯆꯥꯅꯨꯄꯤꯗꯤ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ? ꯑꯁ, ꯀꯗꯥꯏꯗꯒꯤ ꯍꯧꯗꯣꯛꯂꯨꯔꯤꯕ ꯋꯥꯔꯤꯅꯣꯅꯦ ꯁꯨꯔꯦꯁ ꯕꯥꯕꯨ? ꯅꯪꯅ ꯑꯩꯒꯤ ꯀꯥꯎꯈꯤꯕꯅ ꯁꯔꯨꯛ 100 ꯍꯦꯟꯅ ꯐꯔꯕ ꯋꯥꯔꯤ ꯑꯁꯦ ꯍꯟꯅ ꯍꯟꯅ ꯅꯤꯡꯁꯤꯡꯍꯜꯂꯦ꯫ ꯅꯤꯔꯨꯄꯃꯥ ꯍꯧꯒꯠꯂꯛꯂꯦ꯫ ꯅꯤꯔꯃꯜꯅ ꯄꯥꯏꯔꯤꯕ ꯂꯤꯛꯂꯤꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯂꯧꯏ꯫ ꯆ꯭ꯔꯣꯡ ꯆ꯭ꯔꯣꯡ ꯊꯟꯀꯣꯛ ꯇꯧꯅ ꯍꯩ꯫ ꯏꯁꯤꯡ ꯈꯔ ꯌꯥꯟꯁꯤꯜꯂꯤ꯫ ꯀꯨꯠ ꯀꯨꯠ ꯊꯛꯆꯜꯂꯤ꯫ ꯁꯨꯔꯦꯁꯗꯥ, ꯅꯪꯅ ꯏꯆꯥꯅꯨꯄꯤꯒꯤ ꯋꯥ ꯍꯪꯂꯛꯇꯨꯅ ꯑꯩꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯅꯤꯡꯁꯤꯡꯍꯜꯂꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥꯁꯦ ꯅꯤꯡꯁꯤꯡꯂꯨꯔꯒ ꯑꯩꯗꯤ ꯌꯥꯝꯅ ꯀꯞꯅꯤꯡꯏ꯫ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯥꯏꯕꯁꯤꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤꯅꯤ꯫ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ꯫ ꯑꯗꯨꯗ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯇꯣꯞ ꯇꯣꯞꯄ ꯑꯃ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯅꯪꯅ ꯍꯪꯂꯕꯅꯤꯅ ꯑꯩꯒꯤ ꯃꯊꯣꯡ ꯆꯥꯗ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯁꯦ ꯂꯤꯔꯒꯦ꯫ ꯑꯩꯁꯤ ꯏꯃꯥ ꯕꯕꯥꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤꯅꯤ꯫ ꯕꯕꯥꯗꯨ ꯑꯩꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯉꯩꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯏꯃꯥꯅ ꯑꯩꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯗꯨꯅ ꯌꯣꯛꯄꯤꯔꯛꯏ꯫ ꯑꯩꯅ ꯂꯩꯁꯥ ꯐꯥꯔꯛꯄ ꯃꯇꯝꯗꯨꯗ ꯈꯨꯡꯒꯪꯗꯨꯒꯤ ಠꯥꯀꯨꯔꯒꯤ ꯃꯆꯥ ꯑꯍꯟ ꯅꯤꯔꯃꯜꯅ ꯀꯣꯏꯅꯁꯤ ꯍꯥꯏꯗꯨꯅ ꯍꯧꯔꯛꯈꯤ꯫ ꯑꯣ, ꯑꯗꯨꯗꯤ ꯅꯍꯥꯛ ꯅꯤꯔꯨꯄꯃꯥ, ꯑꯩꯅ ꯈꯜꯂꯤꯁꯤ ꯆꯨꯝꯃꯤꯗꯅ꯫ ꯅꯤꯔꯨꯄꯃꯥꯗꯤ ꯃꯈꯥ ꯆꯠꯊꯔꯤ꯫ ꯑꯍꯥꯟꯕꯗ ꯑꯩꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤ꯫ ꯅꯪꯅ ಠꯥꯀꯨꯔ ꯁꯥꯒꯩꯗ ꯄꯣꯛꯄꯅꯤ, ꯑꯗꯨꯒ ꯑꯩꯅ ꯑꯇꯣꯟꯕ ꯁꯥꯒꯩꯗ ꯄꯣꯛꯄꯅꯤ꯫ ꯆꯔꯧ ꯃꯧꯔꯧꯅꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯌꯥꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯤꯔꯃꯜꯅ ꯀꯟꯅ ꯇꯛꯁꯜꯂꯛꯈꯤ꯫ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯅꯤꯡꯗ꯭ꯔꯤꯕꯁꯤ ꯃꯗꯨꯅꯤ꯫ ꯑꯩꯈꯣꯏ ꯃꯤ ꯉꯥꯛꯇꯅꯤ꯫ ꯃꯥꯅ ꯃꯥꯡꯉꯤꯕ, ꯀꯅꯥꯅ ꯁꯦꯡꯉꯤ? ꯃꯥꯅ ꯃꯥꯡꯉꯤ, ꯀꯅꯥꯅ ꯃꯥꯡꯉꯤꯕ? ꯀꯅꯥꯅ ꯁꯦꯡꯉꯤꯕ? ꯀꯅꯥꯅ ꯇꯣꯜꯂꯒ ꯀꯅꯥꯅ ꯋꯥꯡꯂꯤꯕ? ꯑꯩ ꯈꯪꯗꯦ꯫ ꯅꯤꯔꯃꯜꯗ, ꯂꯩꯀꯥꯏ ꯄꯥꯜꯂꯤꯕꯅꯤ꯫ ꯅꯪ ꯑꯩꯅ ꯄꯥꯝꯗꯕ, ꯌꯥꯅꯤꯡꯗꯕ ꯑꯗꯨꯅ ꯆꯠꯅꯕ ꯌꯥꯔꯛꯑꯣꯏ꯫ ꯅꯪꯅꯕꯨ ꯌꯥꯔꯕꯗꯤ ꯄꯨꯝꯅꯃꯛꯇꯣ ꯃꯥꯌꯣꯛꯅꯕ ꯉꯝꯒꯅꯤ꯫ ꯅꯤꯔꯃꯜꯗ, ꯅꯪꯅ ꯑꯩꯕꯨ ꯂꯧꯔꯛꯄꯗꯒꯤ ꯊꯥꯀꯨꯔꯅ ꯌꯨꯝꯗꯨꯒꯤ ꯇꯥꯟꯊꯣꯔꯛꯄꯗ ꯀꯔꯤꯁꯨ ꯇꯧꯅꯤꯡꯉꯥꯏ ꯂꯩꯔꯣꯏ꯫ ꯅꯪꯒꯤꯗꯃꯛꯇ ꯀꯅꯥꯁꯨ ꯊꯣꯛꯄꯤꯔꯛꯑꯣꯏ꯫ ꯑꯩꯅ ꯌꯨꯝꯗꯨꯗ ꯃꯧ ꯑꯃ ꯑꯣꯏꯅ ꯂꯩꯕꯗ ꯊꯥꯀꯨꯔꯅ ꯏꯈꯨꯠ ꯆꯥꯕꯤꯔꯣꯏ, ꯅꯪꯕꯨꯁꯨ ꯄꯤꯖꯔꯣꯏ꯫ ꯃꯧ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯂꯩꯒꯅꯤ, ꯑꯗꯨꯕꯨ ꯃꯟꯗꯤꯔꯒꯤ ꯁꯨꯃꯥꯡ ꯐꯥꯎꯕ ꯋꯥꯏ ꯇꯩꯍꯜꯂꯣꯏ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯤꯔꯃꯜꯗꯥꯕꯨ ꯄꯥꯝꯗꯗꯨꯅ ꯍꯥꯏꯕ ꯅꯠꯇꯦ, ꯑꯗꯨꯒ ꯍꯧꯖꯤꯟꯕꯒꯤ ꯋꯥꯁꯨ ꯅꯠꯇꯦ, ꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯕꯗꯨꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯅ ꯅꯤꯔꯃꯜꯗ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯑꯇꯩ ꯄꯨꯝꯅꯃꯛꯇꯤ ꯉꯝꯒꯅꯤ, ꯅꯪꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯄ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯒꯅꯨ꯫ ꯑꯩ ꯁꯨꯡꯉꯝ ꯉꯝꯂꯣꯏ꯫ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯁꯨ, ꯊꯧꯖꯥꯜꯒꯤ ꯃꯤꯠꯌꯦꯡ ꯑꯃꯠꯇ ꯌꯦꯡꯕꯤꯗ꯭ꯔꯕꯁꯨ ꯀꯥꯏꯗꯦ꯫ ꯑꯩꯗꯤ ꯅꯪꯕు ꯑꯁꯨꯝ ꯅꯨꯡꯁꯤꯗꯨꯅ ꯂꯩꯒꯅꯤ꯫ ꯏꯃꯥ ꯏꯄꯥ, ꯁꯥꯒꯩ ꯅꯥꯇꯩ, ꯂꯩꯀꯥꯏ ꯈꯨꯡꯒꯪ ꯄꯨꯝꯅꯃꯛꯅ ꯌꯥꯗ꯭ꯔꯁꯨ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯤꯗꯤ ꯀꯩꯗꯧꯅꯨꯡꯗ ꯃꯌꯦꯡ ꯇꯥꯔꯣꯏ꯫ ꯃꯍꯥꯛ ꯂꯥꯏ ꯌꯦꯛꯄ ꯌꯥꯝꯅ ꯍꯩ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯦ ꯄꯦꯟꯁꯤꯜ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯏꯅꯥꯛꯇ ꯐꯝꯗꯨꯅ ꯑꯩꯒꯤ ꯁꯛꯇꯝ ꯌꯦꯛꯂꯝꯃꯤ꯫ ꯅꯤꯔꯨ, ꯁꯦ ꯈꯖꯤꯛꯇꯪ ꯄꯩꯅ ꯐꯝꯃꯨ꯫ ꯑꯗꯨꯗ ꯃꯥꯏꯗꯣ ꯁꯣꯝꯗ ꯌꯦꯡꯂꯛꯎ꯫ ꯏꯀꯥꯏꯖꯩꯗ, ꯑꯩ ꯑꯁꯨꯝ ꯐꯝꯒꯦ, ꯅꯪꯅ ꯌꯦꯛꯇꯧꯗꯣ ꯑꯗꯨꯝ ꯌꯦꯛꯎ꯫ ꯆꯨꯝꯅ ꯐꯝꯗ꯭ꯔꯒ ꯀꯔꯝꯅ ꯌꯦꯛꯀꯗꯧꯔꯤꯕꯅꯣ? ꯆꯀ꯭ꯔꯤ ꯀꯟꯈ꯭ꯔꯄꯣꯠꯅꯤ꯫ ꯑꯁꯦꯡꯕ ꯕꯥꯃꯣꯟꯗ ꯕꯥꯃꯣꯟꯅꯤ꯫ ꯏꯃꯥ ꯄꯥꯕꯨꯡꯅ ꯕꯥꯃꯣꯟ ꯑꯣꯏꯖꯔꯕꯁꯨ ꯑꯩꯗꯤ ꯕꯥꯃꯣꯟ ꯅꯠꯇꯦꯍꯦ꯫ ꯍꯧꯅ ꯍꯥꯏꯖꯅꯨ, ꯄꯥꯕꯨꯡ ꯊꯥꯀꯨꯔꯅ ꯇꯥꯈ꯭ꯔꯒ ꯍꯥꯠꯀꯦ ꯍꯥꯏꯖꯅꯤ꯫ ꯑꯁꯦꯡꯕꯅꯤ, ꯏꯃꯥꯈꯣꯏ ꯄꯥꯕꯨꯡꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡꯁꯦ ꯑꯩꯗꯤ ꯍꯩꯅꯗꯦ꯫ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡꯁꯤꯗ ꯃꯔꯝ ꯆꯥꯗꯕ ꯆꯠꯅꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯄꯪꯇꯧ ꯇꯧꯁꯤꯟꯕ ꯀꯌా ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯆꯠꯅꯕꯤ ꯍꯥꯏꯕꯁꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯣꯡꯕ ꯀꯌా ꯂꯥꯛꯀꯅꯤ, ꯂꯩꯔꯝꯕ ꯀꯌా ꯆꯠꯈꯤꯅꯤ, ꯂꯩꯔꯝꯗꯕ ꯀꯌా ꯂꯩꯔꯛꯀꯅꯤ꯫ ꯏꯄꯥ ꯏꯄꯨꯅ ꯆꯠꯅꯔꯝꯕꯅꯤ ꯍꯥꯏꯗꯨꯅ ꯃꯗꯨ ꯍꯣꯡꯕ ꯌꯥꯗꯕꯤꯗ ꯑꯗꯨꯝ ꯆꯠꯅꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯌꯥꯅꯤꯡꯗꯦ꯫ ꯃꯗꯨ ꯑꯟꯙꯕꯤꯁ꯭ꯋꯥꯁꯅꯤ꯫ ꯃꯔꯝ ꯆꯥꯗ꯭ꯔꯕꯗꯤ ꯑꯩꯗꯤ ꯁꯨꯛꯌꯥ ꯌꯥꯅꯤꯡꯗꯦ꯫ ꯅꯪꯅ ꯁꯤꯗ ꯂꯥꯛꯏꯁꯦ ꯏꯃꯥꯈꯣꯏ ꯄꯥꯕꯨꯡ
ꯊꯥꯀꯨꯔ ꯈꯣꯏꯅ ꯆꯩꯗ꯭ꯔꯣ? ꯆꯩꯗꯦꯗ. ꯊꯥꯖꯗꯦ ꯆꯩꯔꯝꯒꯅꯤ. ꯑꯇꯣꯟꯕ ꯁꯥꯒꯩꯗ ꯇꯤꯟꯅꯔꯒꯕꯨ ꯌꯥꯝꯅ ꯆꯩꯔꯝꯒꯅꯤ. ꯑꯩ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡꯗꯤ ꯅꯠꯇꯦ ꯅꯤꯔꯨ. ꯑꯐ ꯐꯠꯇ ꯑꯆꯨꯝ ꯑꯔꯥꯟ ꯂꯦꯞꯆꯅꯕꯒꯤ ꯁꯛꯇꯤ ꯂꯩꯖꯔꯕ ꯑꯩꯅꯤ. ꯃꯔꯝ ꯆꯥꯕ ꯋꯥꯅ ꯑꯩꯕꯨ ꯌꯥꯍꯟꯕ ꯅꯠꯇꯅ ꯅꯝꯗꯨꯅ ꯑꯩꯕు ꯃꯈꯣꯏꯅ ꯄꯥꯝꯕ ꯂꯝꯕꯤꯗ ꯄꯨꯒꯅꯤ ꯈꯜꯂꯕꯗꯤ ꯃꯗꯨ ꯁꯣꯏꯗꯅ ꯑꯔꯥꯟꯕ ꯇꯥꯍꯟꯒꯅꯤ. ꯃꯈꯣꯏꯅ ꯄꯥꯝꯖꯕꯅ ꯃꯈꯣꯏꯒꯤꯅꯤ. ꯑꯩꯗꯤ ꯑꯩꯅ ꯄꯥꯝꯖꯕ ꯂꯝꯕꯤꯗ ꯆꯠꯀꯅꯤ. ꯃꯁꯤ ꯃꯈꯣꯏꯕꯨ ꯁꯤꯡꯅꯕ ꯅꯠꯇ꯭ꯔꯒ ꯂꯝꯍꯦꯟꯕꯒꯤ ꯋꯥ ꯅꯠꯇꯦ. ꯑꯔꯤꯕ ꯆꯠꯅꯕꯤ ꯑꯃꯅ ꯃꯤꯕꯨ ꯑꯁꯨꯝ ꯄꯨꯟꯗꯨꯅ ꯊꯝꯕ ꯍꯥꯏꯕꯁꯤ ꯌꯥꯔꯣꯏ. ꯑꯗꯨꯒ ꯆꯨꯝꯁꯨ ꯆꯨꯝꯗꯦ. ꯅꯤꯔꯨꯄꯃꯥ ꯕ꯭ꯔꯥꯍ꯭ꯃꯤꯟ ꯁꯥꯒꯩꯗ ꯄꯣꯛꯂꯕꯁꯨ ꯀꯩꯗꯧꯉꯩꯗꯁꯨ ꯑꯩ ꯕ꯭ꯔꯥꯍ꯭ꯃꯤꯟ ꯑꯣꯏꯔꯣꯏ. ꯑꯩꯗꯤ ꯑꯐꯥꯎꯕ ꯂꯥꯏ ꯌꯦꯛꯄ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ. ꯑꯩꯅ ꯂꯤꯑꯣꯅꯥꯔꯗꯣ ꯗꯥ ꯚꯤꯟꯁꯤꯅꯤ. ꯅꯪꯅ ꯑꯩꯒꯤ ꯃꯣꯅꯥꯂꯤꯁꯥꯅꯤ. ꯅꯤꯔꯃꯜꯗꯥ, ꯃꯪꯐꯥꯎꯅꯕ ꯉꯝꯗꯅ ꯃꯪꯂꯥꯛꯅꯗꯨꯅ ꯇꯣꯛꯀꯗꯕ ꯃꯪꯗꯤ ꯃꯪꯂꯨꯅꯨꯀꯣ. ꯃꯪꯂꯥꯟ ꯍꯥꯏꯕꯁꯦ ꯑꯁꯥꯅꯤ. ꯑꯁꯥ ꯍꯥꯏꯕꯁꯤꯅ ꯂꯝꯖꯤꯡ ꯃꯩꯔꯥꯅꯤ. ꯃꯩꯔꯥ ꯑꯁꯤ ꯌꯦꯡꯂꯒ ꯆꯠꯂꯤꯕ ꯂꯝꯕꯤꯅꯤ. ꯅꯪ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯂꯕꯗꯤ ꯀꯔꯤꯒꯤ ꯃꯪꯐꯥꯎꯅꯔꯣꯏꯗꯒꯦ? ꯅꯤꯔꯃꯜꯗꯥ, ꯅꯪ ꯑꯩ ꯊꯨꯡꯅꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯁꯨꯛꯊꯥ ꯊꯥꯖꯗꯦ. ꯊꯥꯖꯗꯕ ꯀꯌꯥꯁꯨ ꯑꯣꯏꯊꯣꯛꯇꯕ ꯅꯠꯇꯦ. ꯑꯗꯨꯕꯨ ꯅꯤꯔꯃꯜꯗꯥ, ꯀꯔꯤ ꯊꯣꯛꯂꯒꯗꯒꯦ ꯈꯟꯕꯗ ꯑꯩ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯦꯌꯦ. ꯅꯪ ꯑꯩꯒꯤ ꯃꯔꯛꯇ ꯄꯂꯣꯟ ꯀꯌꯥꯅ ꯃꯊꯪ ꯃꯊꯪ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤ. ꯌꯨꯝꯗꯁꯨ ꯏꯃꯥꯅ ꯌꯥꯝꯅ ꯉꯥꯡꯂꯝꯃꯤ. ꯅꯤꯔꯨ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯕꯨ ꯃꯤꯅ ꯉꯥꯡꯅꯔꯤꯕꯁꯤ ꯑꯆꯨꯝꯕ꯭ꯔꯥ? ꯏꯃꯥꯗꯤ ꯇꯥꯕ ꯉꯝꯗ꯭ꯔꯦ. ꯅꯪꯕꯨ ꯕꯥꯃꯣꯟ ꯃꯆꯥꯒ ꯃꯔꯤ ꯂꯩꯅꯩ, ꯂꯣꯟꯅ ꯎꯅꯩ ꯍꯥꯏꯔꯤꯕꯁꯦ ꯅꯪꯁꯨ ꯇꯥꯔꯕ ꯅꯠꯇ꯭ꯔꯥ? ꯅꯪꯕꯨ ꯕꯥꯃꯣꯟ ꯃꯆꯥꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯄꯥ ꯂꯩꯇ꯭ꯔꯕ꯭ꯔꯣ? ꯍꯌꯦꯡ ꯂꯥꯛꯀꯗꯧꯔꯤꯕꯁꯦ ꯑꯩꯈꯣꯏꯗꯅꯤ. ꯍꯌꯦꯡ ꯂꯥꯜꯂꯛꯀꯗꯧꯔꯤꯕꯁꯦ ꯑꯩꯈꯣꯏꯗꯅꯤ. ꯂꯥꯏꯔꯕ ꯑꯇꯣꯟꯕ ꯑꯩꯈꯣꯏꯗꯤ ꯂꯥꯟꯗꯨꯅꯇ ꯂꯩꯔꯒꯗꯕꯅꯤ. ꯏꯃꯥ, ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ. ꯀꯔꯤꯒꯤ ꯈꯪꯂꯣꯏꯗꯧꯔꯤꯕꯅꯣ? ꯁꯦꯡꯅ ꯍꯥꯏꯗꯣꯛꯈꯤꯒꯗꯕꯅꯤ. ꯉꯥꯏꯁꯦꯟ ꯑꯣꯏꯅꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ? ꯑꯩ ꯍꯥꯏꯔꯕꯅꯤ. ꯃꯗꯨꯗꯒꯤ ꯍꯦꯟꯕ ꯀꯌꯥ ꯍꯥꯏꯔꯕꯅꯤ. ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ. ꯐꯩ, ꯑꯩ ꯍꯥꯏꯒꯦ. ꯅꯪ ꯃꯥꯒ ꯎꯅꯕ ꯌꯥꯗꯦ. ꯋꯥꯔꯨ ꯅꯨꯡꯂꯨ ꯊꯣꯛꯅꯗ꯭ꯔꯤꯉꯩꯁꯤꯗ ꯂꯣꯏꯁꯤꯜꯍꯧꯕꯅ ꯐꯩ. ꯅꯈꯣꯏ ꯅꯍꯥ ꯑꯣꯏꯕꯒꯤ ꯑꯗꯨ ꯈꯪꯗꯗꯨꯅ ꯇꯧꯔꯨꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯌꯥꯗꯦ ꯈꯪꯂꯕꯅꯤꯅ ꯌꯧꯁꯟꯅꯗ꯭ꯔꯤꯉꯩꯁꯤꯗ ꯇꯣꯛꯍꯧꯕ ꯇꯥꯕꯅꯤ. ꯍꯣꯏ ꯏꯃꯥ. ꯅꯪꯒꯤ ꯅꯇꯧꯁꯤꯗ ꯅꯈꯨꯔꯥꯁꯨ ꯁꯥꯎꯕꯅ ꯂꯣꯏꯔꯕꯅꯤ. ꯅꯪꯁꯦ ꯆꯍꯤ 13ꯇ ꯉꯥꯏꯔꯤ. ꯆꯍꯤ ꯈꯔ ꯂꯩꯖꯈꯤꯁꯅꯨ ꯈꯟꯕꯅꯤ. ꯑꯗꯨꯕꯨ ꯌꯥꯔꯣꯏꯗꯧꯔꯤ. ꯊꯥꯖꯅꯕ ꯇꯧꯕ ꯇꯥꯔꯤ. ꯅꯣꯡꯃ ꯑꯩꯈꯣꯏꯗ ꯊꯥꯀꯨꯔ ꯂꯥꯛꯂꯝꯃꯤ. ꯃꯈꯣꯏꯒ ꯑꯩꯈꯣꯏꯒ ꯊꯥꯛ ꯑꯃꯃꯝꯅꯤ. ꯃꯇꯤꯛ ꯅꯦꯝꯕꯅ ꯊꯥ ꯂꯥꯝꯕ, ꯃꯪꯗ ꯃꯪꯒ꯭ꯔꯥ ꯇꯥꯟꯕꯒꯨꯝꯕꯅꯤ. ꯃꯅꯥꯠ ꯅꯠꯇꯕ ꯊꯕꯛ ꯇꯧꯔꯒ ꯀꯔꯤ ꯀꯥꯟꯅꯒꯗꯒꯦ? ꯑꯣꯏꯕ ꯌꯥꯔꯣꯏꯗꯕꯗ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯅꯈꯣꯡꯅ ꯅꯃꯪ ꯊꯤꯕꯗꯨ ꯇꯣꯛꯎ. ꯍꯥꯏꯔꯤꯁꯤꯅ ꯑꯔꯣꯏꯕꯅꯤ. ꯃꯁꯤꯗꯒꯤ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ. ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯏꯃꯥꯅ ꯑꯩꯕు ꯊꯨꯅ ꯊꯥꯖꯅꯕ ꯍꯣꯠꯅꯔꯝꯃꯤ. ꯊꯪꯅꯕ ꯈꯨꯡꯒꯪꯗꯒꯤ ꯅꯨꯄꯥ ꯑꯃꯒ ꯑꯩꯒ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯔꯝꯃꯤ. ꯃꯔꯛꯇꯨꯗ ꯅꯣꯡꯃ ꯅꯤꯔꯃꯜꯒ ꯊꯦꯡꯅꯔꯝꯃꯤ. ꯅꯤꯔꯨ, ꯅꯪꯕꯨ ꯊꯥꯖꯈ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕ꯭ꯔꯥ? ꯍꯣꯏ, ꯑꯆꯨꯝꯕꯅꯤ. ꯅꯪ ꯅꯁꯥꯒꯤ ꯑꯌꯥꯕꯁꯨ ꯄꯤꯈ꯭ꯔꯕ꯭ꯔꯥ? ꯄꯤꯈ꯭ꯔꯦ. ꯅꯤꯔꯨꯄꯃꯥ, ꯅꯤꯔꯃꯜꯗ ꯃꯁꯤ ꯅꯠꯇꯕ ꯀꯔꯤ ꯂꯝꯕꯤ ꯂꯩꯔꯤꯕꯒꯦ? ꯋꯥꯔꯦꯞ ꯑꯁꯤ ꯅꯪ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯑꯅꯤꯃꯛꯀꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯂꯧꯔꯤꯕꯅꯤ. ꯅꯤꯔꯨꯄꯃꯥ, ꯅꯍꯥꯛꯀꯤ ꯋꯥꯔꯦꯞ ꯑꯗꯨ ꯑꯩꯒꯤ ꯊꯃꯣꯏꯕꯨꯗꯤ ꯃꯆꯤꯠ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯍꯜꯂꯒꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯋꯥꯔꯦꯞ ꯑꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯍꯜꯂꯒꯅꯤ ꯍꯥꯏꯕꯁꯦ ꯅꯍꯥꯛ ꯈꯪꯗꯦ. ꯅꯤꯔꯨꯄꯃꯥ, ꯑꯩ ꯅꯪꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏ. ꯅꯍꯥꯛ ꯌꯥꯎꯗꯅ ꯑꯩ ꯍꯤꯡꯕ ꯉꯝꯂꯣꯏ. ꯅꯍꯥꯛ ꯌꯥꯎꯗ꯭ꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯣꯏꯕ ꯌꯥꯔꯣꯏ. ꯀꯔꯤ ꯎꯄꯥꯏ ꯂꯩꯔꯤꯕꯒꯦ? ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯤ. ꯅꯤꯔꯨ, ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯥ? ꯈꯨꯝꯃꯨ. ꯅꯪ ꯑꯩꯕꯨ ꯀꯔꯤꯃꯠꯇ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯥ? ꯈꯨꯝꯃꯨ. ꯀꯔꯤꯒꯤ ꯈꯨꯝꯗ꯭ꯔꯤꯕꯅꯣ? ꯅꯤꯔꯃꯜꯗꯥ, ꯅꯤꯔꯃꯜꯅ ꯅꯤꯔꯨꯄꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤꯗꯃꯛꯇ ꯊꯋꯥꯏ ꯃꯥꯡꯂꯒꯅꯤ ꯍꯥꯏꯔꯕꯁꯨ ꯀꯔꯤꯁꯨ ꯆꯤꯡꯅꯗꯦ. ꯑꯩꯅ ꯉꯁꯤ ꯋꯥꯁꯛꯂꯤ. ꯅꯤꯔꯃꯜꯒꯤ ꯄꯨꯟꯁꯤꯗꯤ ꯅꯤꯔꯨꯄꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯂꯕꯅꯤ. ꯋꯥꯁꯛ ꯑꯗꯨ ꯍꯟꯗꯣꯛꯄꯤꯌꯨ. ꯍꯟꯗꯣꯛꯂꯔꯣꯏ. ꯅꯤꯔꯃꯜꯗꯥ, ꯅꯤꯔꯨꯄꯃꯥ, ꯅꯪ ꯅꯠꯇꯅ ꯑꯩꯅ ꯀꯅꯥꯃꯠꯇꯒ ꯂꯨꯍꯣꯡꯂꯣꯏ. ꯅꯪꯗ ꯂꯦꯞꯄꯤꯌꯨ. ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯂꯒꯗꯤ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯁꯛꯇꯤ ꯄꯨꯝꯅꯃꯛꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯈ꯭ꯔꯕꯁꯨ ꯑꯩ ꯀꯤꯗꯦ. ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯊꯋꯥꯏ ꯊꯥꯔꯕꯁꯨ ꯊꯥꯒꯅꯤ. ꯍꯥꯏꯌꯨ ꯅꯤꯔꯨ, ꯅꯪꯗꯤ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯔꯔꯣꯏꯗ꯭ꯔꯥ? ꯁꯥꯒꯩ ꯖꯥꯠ ꯇꯣꯜꯂꯕꯤ ꯂꯥꯏꯔꯕꯤ ꯅꯤꯔꯨꯄꯃꯥꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯅꯤꯔꯃꯜꯗꯥ, ꯅꯪꯕꯨ ꯅꯨꯡꯁꯤꯖꯩ. ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯑꯩ ꯁꯤꯕꯁꯨ ꯉꯝꯒꯅꯤ. ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯁꯥꯒꯩ ꯅꯥꯇꯩ ꯈꯨꯡꯒꯪꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯂꯦꯞꯂꯤ. ꯑꯩ ꯍꯤꯡꯕ ꯋꯥꯔꯦ. ꯑꯁꯨꯝꯅ ꯍꯤꯡꯒꯗꯕꯒꯤ ꯃꯍꯨꯠꯇ ꯅꯪ ꯑꯩ ꯀꯗꯥꯏꯗꯅꯣ ꯁꯤꯃꯤꯟꯅꯔꯨꯔꯁꯤ. ꯅꯤꯔꯃꯜꯗꯥ, ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯗꯨ ꯌꯧꯔꯕꯗꯤ ꯑꯩ ꯀꯅꯥꯕꯨ ꯑꯃꯨꯛ ꯀꯤꯔꯨꯈꯤꯅꯤ? ꯆꯠꯁꯤ ꯂꯥꯎ. ꯏꯃꯥ ꯑꯃꯗꯤ ꯄꯥꯕꯨꯡꯅ ꯌꯥꯗ꯭ꯔꯕꯁꯨ ꯑꯩ ꯅꯪꯕꯨ ꯂꯨꯍꯣꯡꯒꯅꯤ. ꯃꯥꯡꯕ ꯁꯦꯡꯕ ꯍꯥꯏꯕꯗꯨ ꯃꯈꯣꯏꯒꯤꯅꯤ. ꯅꯪ ꯑꯩꯒꯤꯗꯤ ꯊꯃꯣꯏꯅ ꯇꯤꯟꯅꯅ ꯍꯤꯡꯃꯤꯟꯅꯕ ꯁꯪꯁꯥꯔ ꯑꯃꯗ ꯁꯦꯝꯂꯨꯔꯁꯤ. ꯆꯠꯁꯤ ꯂꯥꯎ. ꯅꯤꯔꯃꯜꯗꯥ, ꯂꯝꯕꯤꯁꯤꯕꯨ ꯀꯗꯣꯝꯗꯅꯣ? ꯆꯤꯡꯅꯕ ꯄꯨꯝꯕ ꯊꯥꯗꯣꯛꯂꯣ. ꯑꯃꯝꯕ ꯂꯝꯕꯤꯗꯒꯤ ꯑꯉꯥꯟꯕ ꯂꯝꯕꯤꯗ ꯊꯣꯔꯛꯂꯕꯅꯤ. ꯈꯪꯍꯧꯗꯅ ꯅꯤꯔꯃꯜꯅ ꯈꯨꯠꯄꯥꯏ ꯆꯦꯠꯅ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯄꯨꯔꯝꯃꯤ. ꯐꯤꯚꯝ ꯑꯗꯨꯗ ꯑꯩ ꯀꯔꯤꯃꯠꯇ ꯍꯥꯏꯐꯝ ꯈꯪꯗꯅ ꯃꯥꯅ ꯆꯤꯡꯂꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯔꯨꯞ
amagi yumda thungle numittuda aige thawai hakchang pumba nungsiba magi mafamda kathoki niru kari ki khallibano kari tholagadage khanbada isa pumbase akibana pumyom yomkhre kari ki kiribano pause thakur khoisu taramnani ko yamna saurongani punamaktu toklo hayeng nonganbaga arapa mafamda sakrasi aina maram oiduna nang yamna waba tare do nirmalda masidi aina nangbu natraga nangna ibu wahanba natte karigumba maram kharana nang aibu parikha tawribani singnaragliba pumbase maithiba piba tabani aingonda amuk yenglau aise kana mali nirmalda nangna inakta famli adubu aigi wakhal se tayang ta suinari thokliba pumbase manglan lamagum khalli ahing nungyai sabukta thakur amadi mahakka loinaba kaya thunglaki kadaida laikre huigi masasingdo masong pak naidaba saradana ikaiba naidaba lamhenba singdo thong kauthoktuna sanglaaga pamungdagi nirmaldabu singthoktuna laktuna singthokre talu pari puri jat tanaba pokpa sa tumit urangum nangsu lamhenba saradana lai haktaktagi sanaraklabasibu nakhoina hairaga hekta yaragadra he mathik nemana thalambi manat natana sangom saningbi osem jaduna nupa phabi nang isase manghalene sidagi henjelaklabadi thakur aibu phatte haiganu aigi ting khangangadabani ngangba yaba nganglamlaga nirmaldabu namduna pukre mikup aduna nirmalda amadi aigi aroibu oikre magi mawa mapausu amuk hana takidre asikpa thiduna lona kapsabana ithaudang oirakhi tolabi aigi thamoina pattana hangjaki aigi iral karino nungsibasibu pap amara masa ai pokpadagi ikai phiruk phumlabi lukhrabi imana aibu hajanaba mi thadoktuna honarami mai paklabasu luhongnaba thorang tawre hatu tawduna luhonglo matungda khanglakhi aibu lawriba mahakudi aibu nungsi pambage natraga yumbange haina lawbibana lamde ipana thambiramba law bigya ani amadi inkol katha taruk ado pini haibada yanaduna luhongbo orami ha phatringai law inkol gi takpa horaki ikubok inimok amadi aigi nupana takmanbadagi ai ima unaba salami imana khura kautuna tanarami kamdo sike bungo nasana pise mane makuna law inkol gi lekhai taruso haidana thara ine itaimana haibiribsibu kari matang lawdudi nasana pi luhongamdaida itaimana yonthokraga karinone hairisibo aina lawbudi 10,000 tani lawdu bandan thamge haikibanine lupa 10,000 na karamna luhongba ama singadoribano itaimana haibadagi aingondagi putoktuna sinkibani lupa 50,000 da hanba tare ti phawba mathoi karimata hapsadrabani nangi wasidi itaimana haibirisi karino itaimana isana yare haiduna seda soi tawtuna pikrabadudi nasana pi luhonglaga aibu giraya salu hariro aisu isa mayam lahori lamjagi damakta inam thangdokpa sangdri khuradu sauna nganglamlaga sakre ima do wa maset amata ngangdana tumina laiki ima bu sen kayam lawrurage singtara dani bandan thamge haikibani inkol se maset ama yontolaga handoke khanbani adubu nganglisini o si oire ko taibengpan aina de inauni haiduna tanaruri ma de onthokna phalamdre dako law inkol se onthokna kalak na leiramaba oireko imana soi tawi harisidi imana 10,000 lawbudo kaudana haiduna soi lawkibani aisu atai kana nate napagi hek puminaba manauni fataba kadibu tawrakadage haiduna tamtholore as tawra isidi imana hariduna asumbo oirabadi qur'ana tawrasi henmankre aigi luhongbadabu 50,000 sangki harisibu ima khangawbra kari tawduna sangkribano kari da sangdoriba makoidi kari su puthokidana makoina aikoibu ngakpi senbigadra hairaga makoina oina onsenduna sasale aikoi ima isatani karisu tawbu ngamlaroi sinine makoina khalibase ima tose khalurano ima wadanaba ai sida leirage karino nangna nganglidubo tin lei kengadabo wani ima leiresidi imana thokpa tawduna pirakani yumda halakpaga aigi nupana hanglami nirupama kadai karino karisu purakte salamdara kari haikibage adubu khudakte hekte yaba warane marai tawnu pini haina yanakibado sat piraklaga loire nama ibemaduna inkol katha manga lawbiga ani pini haibadagi kari kanagadra khara kanagadra haiduna nangbu lawpugi wani aduna lamdrabadi manorama lawrambasu yaina nang ayyum paminabase lamdugi makha poli haibasi kauno pirakani haibani imado izat leitaba miti natti izat leibi masa namaidubu kaiba laimak khangmandene nangna mawoina lakpada kari purake migi tawnare isi namitu udro ini haraga apangba thembadi yaroi hairisni hapta amagi manungda wafam ado loisingadabani ngamdrabadi nathwai mangni khangdri nongma imana mi tharaktuna aibu kaure niru imagi niru sanglau
ꯏꯃꯥꯅ ꯑꯩ ꯀꯧꯕꯕꯨ ꯀꯔꯤ ꯑꯔꯨꯕ ꯂꯩꯔꯕꯒꯦ? ꯆꯨꯝꯅ ꯎꯅꯅꯤꯡꯗꯨꯅ ꯀꯧꯕꯅꯤ꯫ ꯅꯀꯨꯅ ꯅꯦꯝꯅ ꯅꯪꯕꯨ ꯅꯄꯥꯝ ꯆꯠꯂꯨ ꯍꯥꯏꯗ꯭ꯔꯅꯦ? ꯍꯥꯏ꯫ ꯅꯨꯃꯤꯠ ꯆꯨꯞꯄ ꯁꯦꯟꯒꯤ ꯗꯥꯕꯤꯗ ꯇꯧꯗꯨꯅ ꯂꯩ꯫ ꯃꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯅꯦ ꯏꯃꯥ? ꯀꯔꯤꯒꯤ ꯍꯥꯏꯕꯕꯨ ꯃꯁꯤ ꯆꯠꯅꯕꯤꯅꯤ꯫ ꯆꯠꯅꯕꯤꯅꯤ ꯍꯥꯏꯗꯨꯅ ꯃꯤꯕꯨ ꯑꯁꯨꯝꯅ ꯋꯥꯍꯟꯕꯁꯤꯗꯤ ꯐꯠꯇꯦꯗ꯫ ꯁꯦꯟ ꯂꯝ ꯄꯤꯗ꯭ꯔꯒꯗꯤ ꯑꯩꯕꯨ ꯂꯧꯕ ꯉꯝꯂꯣꯏ ꯍꯥꯏꯔꯒ ꯌꯨꯝ ꯄꯥꯟꯗ꯭ꯔꯕꯁꯨ ꯑꯁꯨꯝꯅ ꯂꯩꯊꯣꯛꯀꯗꯕꯅꯤ꯫ ꯃꯗꯨꯕꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯅꯦ? ꯅꯃꯥ ꯑꯩꯕꯨ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ? ꯃꯆꯥꯕꯨ ꯑꯋꯣꯡ ꯑꯋꯨꯟ ꯇꯝꯗꯨꯅ ꯊꯥꯖ ꯌꯣꯟꯖꯕ ꯉꯝꯗꯕꯤꯅꯤ ꯍꯦꯛꯇ ꯍꯥꯏꯅꯈꯤꯗꯧꯔꯤꯕꯅꯤ꯫ ꯏꯃꯥꯅ ꯇꯧꯔꯤꯕꯁꯦ ꯅꯪꯒꯤ ꯅꯨꯡꯉꯥꯏꯅꯕꯅꯤ꯫ ꯅꯨꯡꯉꯥꯏꯔꯦ꯫ ꯅꯨꯃꯤꯠ ꯆꯨꯞꯄ ꯈꯠꯅꯕ ꯆꯩꯅꯕ, ሴꯟꯒꯤ ꯂꯝꯒꯤ ꯁꯥꯎꯅꯕ, ꯅꯨꯡꯉꯥꯏꯔꯦ꯫ ꯅꯨꯡꯉꯥꯏꯕꯗ ꯃꯇꯣꯟ ꯊꯣꯛꯑꯦ꯫ ꯑꯩꯕꯨ ꯌꯨꯝꯗꯨꯗ ꯃꯧ ꯑꯣꯏꯔꯤꯕꯔꯥ ꯃꯤꯅꯥꯏ ꯑꯣꯏꯔꯤꯕꯔꯥ ꯍꯥꯏꯐꯝ ꯈꯪꯗꯦ꯫ ꯅꯪꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ꯫ ꯅꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯄ ꯂꯥꯏ ꯈꯨꯔꯝꯃꯨ꯫ ꯑꯗꯨꯗꯒꯤꯗꯤ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯑꯣꯏꯔꯗꯕꯅꯤ꯫ ꯏꯃꯥ, ꯏꯃꯨꯡꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯣ ꯃꯤꯔꯣꯟ ꯑꯃꯠꯇ ꯉꯥꯡꯗꯦꯗ꯫ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ꯫ ꯏꯃꯥꯒ ꯌꯥꯅꯈꯤꯕ ꯋꯥ ꯈꯔ ꯏꯃꯥꯅ ꯉꯥꯛꯄ ꯉꯝꯗꯕꯗꯒꯤ ꯁꯥꯎꯔꯤꯕꯅꯤ꯫ ꯅꯀꯨꯗꯣ ꯅꯍꯥꯟ ꯅꯣꯡꯃ ꯂꯥꯛꯂꯝꯃꯤ꯫ ꯀꯔꯤ ꯇꯧꯕ ꯂꯥꯛꯂꯤꯕ ꯃꯥꯗꯤ? ꯆꯨꯝꯅ ꯂꯥꯛꯂꯝꯕꯅꯤ꯫ ꯏꯃꯥꯅ ꯁꯦꯟ ꯃꯄꯨꯟ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯝꯃꯤ꯫ ꯀꯔꯤꯒꯤ ꯁꯦꯟꯅꯣ? ꯅꯪꯒꯤ ꯈꯥꯖꯃꯟ ꯁꯦꯟꯅꯤ꯫ ꯀꯗꯥꯏꯗꯒꯤ ꯁꯦꯟꯅꯣ? ꯀꯔꯤ ꯌꯣꯟꯊꯣꯛꯂꯦ? ꯃꯗꯨ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ꯫ ꯁꯦꯟꯗꯨ ꯄꯤꯕꯗꯒꯤ ꯃꯇꯝ ꯈꯔ ꯇꯨꯃꯤꯟ ꯂꯩꯅꯔꯝꯃꯤ꯫ ꯃꯔꯛꯇꯨꯗ ꯑꯩ ꯑꯉꯥꯡ ꯎꯅꯕꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯏꯆꯥ ꯅꯨꯄꯤ ꯑꯃ ꯐꯪꯖꯈꯤ꯫ ꯍꯛꯆꯥꯡ ꯈꯔ ꯀꯟꯈꯠꯂꯛꯄꯒ ꯂꯝꯒꯤ ꯋꯥꯔꯤ ꯑꯃꯨꯛ ꯍꯧꯔꯛꯈꯤ꯫ ꯍꯥꯏ ꯅꯨꯄꯤ, ꯏꯃꯨꯡꯁꯤꯒꯤ ꯐꯤꯕꯝꯁꯦ ꯊꯤꯟꯗꯨꯅ ꯇꯥꯛꯇ꯭ꯔꯕꯁꯨ ꯅꯪꯅ ꯍꯦꯟꯅ ꯈꯪꯐꯝ ꯊꯣꯛꯄꯅꯤ꯫ ꯅꯪ ꯂꯨꯍꯣꯡꯕꯗ ꯏꯪꯈꯣꯜ ꯀꯊꯥ 4, ꯂꯧ ꯕꯤꯘꯥ 2 ꯄꯤꯒꯅꯤ ꯍꯥꯏ ꯌꯥꯅꯈꯤꯕꯅꯤ꯫ ꯃꯗꯨ ꯏꯆꯤꯟꯁꯤꯟꯅ ꯍꯦꯛ ꯍꯧꯕꯃꯛꯁꯨ ꯐꯖꯗꯦ ꯍꯥꯏꯗꯨꯅ ꯂꯩꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯅꯝꯗꯨꯅ ꯍꯥꯏꯅꯈꯤꯕ ꯌꯥꯅꯈꯤꯕ ꯆꯦ ꯏꯗꯨꯅ ꯄꯥꯏꯅꯈꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯀꯥꯎꯊꯣꯛꯁꯤꯟꯅꯗꯨꯅ ꯂꯩꯈꯤꯕ꯫ ꯑꯗꯨꯒ ꯅꯪꯅꯁꯨ ꯈꯪꯁꯤꯟꯅꯗꯅ ꯂꯩꯕꯁꯤꯗ ꯇꯉꯥꯏ ꯐꯔꯛꯇꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯃꯗꯣ ꯅꯃꯥꯒ ꯑꯃꯨꯛꯇꯪ ꯇꯥꯟꯅꯔꯨꯕꯅ ꯐꯅꯤ꯫ ꯑꯍꯣꯏ ꯆꯠꯆꯔꯨꯒꯦ꯫ ꯑꯩ ꯏꯃꯥ ꯎꯅꯕ ꯏꯄꯥꯝꯗ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯗꯤ ꯏꯪꯈꯣꯜꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯄꯥꯕꯨꯡꯅ ꯊꯝꯕꯤꯔꯝꯕ ꯅꯨꯡꯁꯤꯔꯕ ꯌꯨꯝ ꯑꯗꯨꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯄꯣꯛꯐꯝ ꯆꯥꯎꯔꯛꯐꯝ ꯏꯪꯈꯣꯜꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯑꯣꯏꯈꯤꯔꯝꯂꯦ꯫ ꯏꯃꯥꯗꯣ ꯃꯆꯥ ꯑꯩꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅꯕ ꯈꯟꯕꯗ ꯌꯨꯝ ꯏꯪꯈꯣꯜ ꯄꯨꯂꯞ ꯌꯣꯟꯊꯣꯛꯂꯝꯂꯒ ꯚꯤꯈꯥ ꯅꯤꯕ ꯆꯠꯈꯤꯔꯝꯂꯦ꯫ ꯏꯃꯥꯗꯣ ꯍꯤꯡꯂꯤꯕꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯕꯔꯥ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯦ ꯉꯁꯤ ꯐꯥꯎꯕ ꯀꯔꯤꯃꯠꯇ ꯇꯥꯈꯤꯗꯔꯦ꯫ ꯁꯨꯔꯦꯁ ꯕꯥꯕꯨ, ꯊꯥ 3ꯇ ꯉꯥꯏꯔꯤꯕ ꯏꯆꯥꯗꯣ ꯀꯔꯤꯒꯨꯝꯕ ꯌꯥꯎꯔꯝꯗ꯭ꯔꯕꯗꯤ ꯃꯤꯀꯨꯞ ꯑꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯔꯝꯂꯒꯗꯕꯅꯤ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯑꯩ ꯀꯞꯇꯨꯅ ꯂꯦꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯥꯗꯨꯗꯤ ꯂꯝꯒꯤ ꯇꯛꯄ ꯂꯦꯞꯂꯝꯗꯦ꯫ ꯇꯛꯃꯟꯕꯗꯒꯤ ꯍꯥꯏꯗꯕ ꯌꯥꯔꯛꯇꯗꯨꯅ ꯏꯃꯥꯒꯤ ꯋꯥꯔꯤꯗꯨ ꯂꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯇꯨꯃꯤꯟ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃ ꯃꯍꯥꯛꯅ ꯑꯉꯥꯡꯒꯤ ꯐꯤꯔꯣꯜ ꯂꯩꯔꯨꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯂꯒ ꯑꯩꯕꯨ ꯁꯍꯔꯁꯤꯗ ꯄꯨꯔꯛꯈꯤ꯫ ꯑꯍꯤꯡ ꯑꯃ ꯍꯣꯇꯦꯜ ꯑꯃꯗ ꯂꯦꯛꯈꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝꯅ ꯈꯪꯅꯔꯕ ꯃꯐꯝ ꯑꯁꯤꯗ ꯑꯩꯕꯨ ꯄꯨꯔꯛꯈꯤ꯫ ꯌꯨꯝ ꯑꯃꯒꯤ ꯃꯥꯡꯒꯣꯜꯗ ꯑꯩꯕꯨ ꯉꯥꯏꯍꯥꯛꯇꯪ ꯐꯝꯂꯝꯃꯨ ꯍꯥꯏꯅ ꯊꯅꯝꯂꯒ ꯃꯥꯗꯤ ꯑꯗꯨꯝ ꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯅꯝꯊꯥꯛ ꯇꯧꯔꯝꯂꯒ ꯂꯣꯟꯅ ꯆꯦꯟꯈ꯭ꯔꯦ꯫ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯃꯅ ꯊꯣꯛꯂꯛꯇꯨꯅ ꯑꯩꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯥꯅ ꯄꯤꯔꯝꯕꯅꯤ ꯍꯥꯏꯗꯨꯅ ꯆꯤꯊꯤ ꯑꯃ ꯄꯤꯔꯛꯈꯤ꯫ ꯍꯥꯡꯗꯣꯛꯇꯨꯅ ꯄꯥꯔꯝꯃꯤ꯫ ꯅꯤꯔꯨꯄꯃꯥ, ꯑꯩꯅ ꯃꯃꯜ ꯂꯧꯗꯨꯅ ꯅꯪꯕꯨ ꯌꯣꯟꯊꯣꯛꯂꯝꯂꯕꯅꯤ꯫ ꯄꯥꯔꯤ ꯄꯨꯔꯤ ꯃꯁꯛ ꯈꯪꯗꯕ ꯑꯉꯥꯡ ꯌꯣꯛꯀꯦ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯂꯨꯍꯣꯡꯕ ꯅꯠꯇꯦ꯫ ꯂꯧꯕꯤꯃꯟ ꯄꯤꯕ ꯉꯝꯗꯕꯤ ꯆꯤꯟꯊꯤꯕꯤ ꯃꯆꯥ ꯂꯧꯗꯨꯅ ꯃꯥꯡꯕ ꯑꯩ ꯉꯝꯂꯔꯣꯏ꯫ ꯑꯩꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯀꯦ ꯍꯥꯏꯅ ꯈꯟꯒꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯛꯂꯕꯗꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪꯒꯤ ꯑꯔꯣꯏꯕꯅꯤ꯫ ꯀꯣꯛ ꯎꯔꯨ ꯂꯩꯔꯝꯃꯤ꯫ ꯒ꯭ꯌꯥꯟ ꯄꯨꯝꯃꯝ ꯃꯝꯗꯨꯅ ꯇꯨꯃꯤꯟꯅ ꯐꯝꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯩ ꯏꯆꯥ ꯄꯤꯁꯛꯇꯨꯒ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯅ ꯏꯃꯨꯡ ꯑꯃꯗ ꯂꯦꯜꯂꯝꯃꯤ꯫ ꯅꯣꯡꯉꯥꯟꯕꯗꯒꯤꯗꯤ ꯏꯆꯥ ꯄꯤꯁꯛ ꯃꯨꯟꯕꯤꯈ꯭ꯔꯦ꯫ ꯄꯥꯝꯗ ꯅꯝꯗꯨꯅ ꯁꯤꯟꯐꯝ ꯑꯁꯤꯗ ꯑꯩꯕꯨ ꯄꯨꯁꯤꯟꯕꯤꯈꯤ꯫ ꯑꯍꯤꯡ ꯀꯌꯥ ꯀꯞꯇꯨꯅ ꯂꯦꯟꯈꯤ꯫ ꯏꯃꯥ ꯏꯆꯥ ꯄꯨꯟꯅ ꯁꯤꯔꯒꯦ ꯀꯌꯥꯔꯛ ꯍꯣꯠꯅꯈꯤ꯫ ꯃꯄꯣꯛ ꯊꯥ ꯌꯧꯗ꯭ꯔꯤꯕ ꯏꯆꯥꯗꯣ ꯄꯥꯞ ꯆꯦꯜꯂꯕ ꯏꯈꯨꯠ ꯑꯁꯤꯅ ꯃꯦꯠꯀꯦ ꯍꯣꯠꯅꯔꯨꯏ꯫ ꯑꯗꯨꯕꯨ ꯇꯔꯨ ꯄꯥꯡꯂꯤꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯀꯔꯤꯁꯨ ꯈꯪꯗꯅ ꯌꯦꯡꯂꯛꯄꯗꯣ ꯏꯃꯥ, ꯑꯩꯒꯤ ꯏꯔꯥꯜ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯛꯄꯒꯨꯝ ꯈꯟꯈꯤ꯫ ꯄꯥꯞ ꯆꯦꯜꯂꯕ ꯑꯩꯒꯤ ꯈꯨꯠ ꯑꯅꯤꯁꯤ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯈꯤ꯫ ꯅꯣꯡꯃ ꯏꯃꯥꯒꯨꯝꯕꯤ ꯑꯃꯅ ꯑꯩꯒꯤ ꯏꯇꯧꯗꯨꯗ ꯍꯥꯏꯔꯛꯈꯤ, ꯅꯤꯔꯨ, ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ꯫ ꯀꯞꯂꯨꯔꯒ ꯀꯔꯤ ꯀꯥꯟꯅꯈꯤꯅꯤ? ꯅꯆꯥꯁꯤꯒꯤ ꯈꯜꯂꯨ꯫ ꯅꯆꯥꯁꯦ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯃꯨ꯫ ꯍꯧꯖꯤꯛꯇꯤ ꯀꯞꯀꯗꯕ ꯅꯠꯇꯦ꯫ ꯅꯆꯥ ꯅꯍꯥ ꯑꯣꯏꯔꯤꯉꯩ, ꯃꯤꯅꯁꯨ ꯂꯥꯏꯅꯁꯨ ꯄꯥꯝꯃꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯁꯦꯟ ꯇꯥꯜꯍꯧ꯫ ꯍꯧꯖꯤꯛ ꯇꯥꯜꯍꯧꯕ ꯊꯝꯖꯤꯜꯍꯧꯕꯗꯨꯅ ꯍꯌꯦꯡ ꯃꯇꯝ ꯐꯠꯂꯛꯇ꯭ꯔꯕ ꯇꯥꯟꯖꯥꯗ ꯁꯤꯖꯤꯟꯅꯒꯗꯕꯅꯤ꯫ ꯏꯃꯥꯒꯨꯝꯕꯤꯗꯨꯒꯤ ꯋꯥ ꯇꯥꯔꯨꯕꯗꯒꯤ ꯁꯤꯔꯒꯦ ꯈꯜꯂꯨꯔꯕ ꯑꯩꯒꯤ ꯄꯤꯛꯂꯤꯕ ꯏꯆꯥꯒꯤꯗꯃꯛꯇ ꯍꯤꯡꯂꯒꯦ ꯈꯟꯈꯤ꯫ ꯏꯆꯥꯅꯨꯄꯤꯗꯣ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯂꯩꯔꯕꯗꯤ ꯐꯔꯔꯣꯏ ꯍꯥꯏꯗꯨꯅ ꯑꯣꯔꯐꯥꯟ ꯍꯣꯝ ꯑꯃꯗ ꯊꯅꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯕꯣꯔꯗꯤꯡ ꯁ꯭ꯀꯨꯜ ꯑꯃꯗ ꯊꯝꯂꯤ꯫ ꯀ꯭ꯂꯥꯁ 9 ꯀꯥꯔꯦ꯫ ꯏꯆꯥ ꯑꯗꯨꯗꯤ ꯑꯩꯒꯨꯝꯅ ꯂꯥꯏꯕꯛ ꯊꯤꯍꯟꯅꯤꯡꯗꯦ꯫ ꯏꯆꯥꯕꯨ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯅꯨꯡꯇꯤꯒꯤ ꯏꯁꯣꯔꯗ ꯅꯤꯖꯔꯤꯕꯅꯤ꯫ ꯃꯥꯕꯨꯗꯤ ꯁꯥꯒꯩ ꯐꯕ ꯐꯠꯇꯕ ꯂꯩꯇꯕ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯊꯤꯗꯅ ꯅꯨꯄꯤ ꯃꯁꯛ ꯌꯦꯡꯂꯒ ꯃꯍꯩ ꯃꯁꯤꯡ ꯌꯦꯡꯂꯒ ꯃꯧ ꯍꯦꯛꯇ ꯊꯤꯕ ꯑꯎꯟꯄꯣꯠ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯕ ꯖꯥꯇꯤꯗ ꯊꯥꯖꯅꯤ꯫ ꯁꯨꯔꯦꯁ ꯕꯥꯕꯨ ꯇꯨꯝꯂꯕꯔꯥ? ꯇꯨꯝꯗꯦ, ꯋꯥꯔꯤ ꯇꯥꯔꯤꯕꯅꯤ꯫
Nangi wari si taraga aidi kaplure. Awaba wari taraga wabiba. Mina kapu uraga kapiba. Minung si sawa misingi hona sani. Mina wabu uraga penjaba. Mina kapu uraga kakna nokpa mi kaya sulay. Makoido mi marakta layba. Mi manba sa makalamani. Adubu nangna sauriba. Makoido ni huzik mayayda leplibasi. Pare masigi wasi toklasi. Nahak nirmalgi paudi kaditai. Aina sida layrakpadagi karigumba amata takidare. Nahak ki wari asidagi nahak na nirmalbu tamoy sengna nungsi. Nirmal su nangbu nungsi haibada yaniningay layti. Karigumba nirmal na mafam asida laktuna nangi mangda leplarabadi nahak kaidogani. Lakloy. Nirmal mafam sida kaidamoyna lakloy. Mahang na ibu nungsi bi haibadi ayay. Adubu nungsi ba ado. Ngakthok na bagi panggal mangonda layti. Mangonda tamoy ki thongna lay. Adubu thongna adubu tabakta unthok na ba panggal matik sana mangonda layti. Aduga karigumba mahak na ay ki mang asida leplaraba. Nungsiba bika nirurabasu aina mangonda hapningai karisu leitre. Nang na hairibado bahap taba ngamde. Suresh Babu nungsibadi tamoy gilani. Maning tamna tamoy nungda leijasanu. Aina haijabadi aina nirmandagi apamba karisu leitre. Aduga nirmanasu aingondagi apamba karisu leiraroi haijabani. Pare wari si toklasi. Suresh Babu ki laibakta dak ama leiribasi karigino. Masigi marumda wari amadi leiramgadaba male. Lay nangi wari duga samanaba ama lay. Dak asina aigi tamoygi masak taklibani. Nungsen jengba kudingda dak asi ui. Uba kuding mabu ningsingi. Mahak ato kanano. Kaningida. Maraibo pabido aigumna tauridara taningi. Liudana. Lige. Ay manungda mukta sanglukige. Sangviruro somda laibani. Nirmal hakatuna sangkre. Nirubama nirmana sangkibado yeng luraga. Hanjilaktuna isay-isay na lairiba potsa ising luisali. Taktakse ama makada taduna lairibado urai. Tabna kungatuna yengi. Isi nirmal ginina. Nirman na Suresh Babu sariba. O nirman mafam asida aigi pibam asida nangga thengnaraba. O takfam sidi kayada kenarabano. Nirupamana phauba khangba ngamdre. Laibaktagi dak asina asengba saktam sibu amuk kehna losali. Dak asina kari paukhongbu saliba. Kari karamba thawdok thokiduna aibu ningsingnabagi kudam oiriba. Nirmalda nangsu aiga thengnarubadagi awaba kongai thengnarabra. Nirmalda aidi aibu nirupamani khangna lolibra. Nangsu aibu tukasana khalabra. Sumi tukasapam thoi aigi punsidi hatta haudi rangtokpam lukhakom olabani. Lukhakom haibase mi kayana hanggoinapam oirabasu jiba kayagidi hingnapamni. Nirmalda nangdi karamna khangi se kaatna nangi thaktakli. Nirmaldadi ai nirupamani haiba khanglabamaktada lotuna satke tauribanine. Satke taubanate nanakta laglibani. Nahangna nupa mayumda laitre hainakre haiba tabadagi nangi kungkul tha kaya silirakibani. Nirupama nangi asengba hana kangningduna aina masak lotkibani. Ahanba ubamaktada aina nangse kainakrabi nirupamani singnaki. Asengba kangnaba honabani nang saugano. Ai mafam asida nangbu thiba laklibani. Hojikti asengba kangbiraba natra. Nirmanda satlo. Nangna aigi nakta satli. Aiga wari tawi haibase. Thakur koina taraga nangbu tathi tawoina tawbigani. Matam amagi Nirmal Pabung Thakur amati Ima Thakurani anigi lani. Masidi lipundudagi ningtamlaba aini. Hazau Nirmal ngi punsidi Ninupamabu nungsibagi bandini. Yengu dak asi urabra. Mase Nirmal na Ninupamabu kayam nungsibagi haibagi lengdrab kudamni. Nangi luhongbu namituda ai hirage honaki atubu. Laibak thibadi Nirmalgi awabadu loyu tamlamdre. Chorna aibu loksin bidre. Hospital da kuina leirure. Nangna luhongkraba tungda aina nangi pau tatana lauki. Nangi nupa amadi imung manungna nangbu tathi tawoina tawi taki. Matam kharagi tungdadi nangi pau takidare. Aina kupna hangbada nahak yumduda laitere haiba khangki. Tahi kayase ai nangi khungulli duna laklibani. Nirmalda nang nirupamagi mafamda anirak minamlibara. Nirupama nang aibu sauri natra. Dumi saupam thokpani. Nirupamana laikha tana mangkibagi daita aini. Aina nangbu nungsibagi lambida siksanki. Thajaba kaya piki. Aina di piki ba thajaba singdo ngakpa ngamkide. Matumakna nahaku mangnabagi lambida lamjingbakum thokre. Daita adu isana yana lauzari. Kaidongayda sumay layduna seloi. Aina ithau pangthokpa ngamkidabagi iral ase. Nahakna ngakpiba ngamnaroidra. Ai kanada su saudi. Nangbusu waraude Nirmalda. Aina sauningliba aina singnaribase. Tamasida sanariba ariba janabising asini. Nang aigi punsibu lekhatana manghalibase. Janabising asinani. Aibu sagai atonbani haiduna nangga kaina halle. Aunpot yamde haibagi damak aigi nupa makna aibu oktabi makonda yon thoklamle. Masidagi henna mathong sadaba karibu leiridagi. Haukiba makaido haukrasanu.
khara kauthokna khara na ngakpiba tabani madugidamakta ningamdaba maisakna mangi lambida pal ohellaroisi adubu ngasidi nang aigi punsigi asuki matik tapnakre hingbagi thak ngamkhai leitana khenakre nahaki thamoigi nungsi kundo pareng oksanabagi pangal engonda leitre aton masagai da poklabi mapuroi tanthok piraklebi tonbadagi tolaba haksang payat yonpamgi sinpam pairibi nirupamani lekha taraba aigi punsini masidagi hena mangningai lekha taningai amuk leitrabani kanagumbai amagi mabema oina yumburambi oijanabagi hak leitrabani aidi matik zadabini amotpa mafam kaya umangwamang kaya phaudun senduna fatta haudi kaya tilurabasu sahar kaya dagi amotpa mapai thadarabasu turengi isingdi adumuk luduna leibani nirupamagi punsisu turelgi sengumbani nahaki naral kani mata leite nangna sengna hayu nirupama nahaki sanapi adugi asengwa mapakanano nimalda aibu isa yoksanaba adhikar phanglaroidra kumu daduna sorolaga aigi kanan ipakanano nalakpa matamda yonthoklamlaba mitambala adu mapani haigadoribra nirupamana lonthoktabigum tumin kaptuna laikre haigidra aina nang ai lapnakiba yai adubu aigi nungsibadi kaidonungda mayeng taroi nirupamabu nungsirubagidamagta nirman na ngasi pabu maisa khangli nirupamabu atonbani amangbani longnaba yade haiba ima pabungi athang indabagidamagta yumdudagi punsigi tanthroklaba nirmalni usek wayagum thungluba mafamda yarekham oiduna lelaklaba nirman na ngasi pabu luhongdana punsi lelibase nirupama nafamda sakhiba wasak aglibani nimalda tolbi nirupamana kari amuk hainingai leiribage iknembana tha lamubage tuba phawba hawgatringai sida manat natna sangkom sanangbi tahanbiduna ikaiba sokpa nanganbige khallibra nirupama nahak kaina khibadagi aigi thamoida hangduna leiriba mafamse nahak melaroi khallabra aidi nirupama nangna kanagumbi amataga luhonglaroi haina nafamda sakhiba wasak ngasi phawba ngakli punsigi ngakigani nangna aibu thamoi sengna nungsi haibadai aduga wasak ngakpasidadi nateng pangningdriba karigino lingumna nangsu narai ani longlibra nemalda aigi thamoi asinadi nangbu amakpa kaisu yaudana sijaini pusisina loidri phawba aigi thamoi lakanungda isorni khana lasakhini amuk unajarabadi khanjaramba nangi imangsida khangaudana lebrabasu thawai haksang yauna nusiba nangbu oksaninglabasu kari ipap langjakhibanano khut tingthokpadi ngamdre nungsiba nangi damaktani khanna tanajuraba salukse hui haudong kwakna sarambadagi kayarak ana lukhak taredo nangi haksang polangna lisiklak lukhak takrabasu nahaki thamoidi ungi mahigum luri nirmanna pambasu maduni moi sengna kalabadi Sri Krishna lukhak sakibagi wari leibani nirmalda nirupama amakpa yaudraba nang aigi nungsibana ayetpa thingba pumba maithiba pirabani ekhoi mai paklabani nang aigi warisina holokleba mirolna punsi khongsatki khungbu haibasi thamoi tinaraga sembadabani sana lupa lan thumna pullaga natraga sagai atonbani awangbani haina khaidokliba matamda sanadraba sanabi ase yenglaga semgadaba natte haibasi angaurasanu nimalda ihaurapamda tekna khoina irei kanna selamba maikai toina honglamba sena itilamdaida mapuk mara taptharapagum nangaigi punsi suloramdai matamse ing tapna hinglurasi nimalda kanagumbina thawaini khanna sinjaba napagi nasom homkhangda tahobadagi koina satuna thirakpada upullakta kayarak khongne nakraba tungda thengnabada nungsina khungatuna kanthok nanthok madugi damak nirmalgi mafamda thoklare kanagumba ama oirabadi maset patlaba fibam kairaba nasomdubu uraga kanthokduna satpara hungatlaga lamakhangda lanthokambara upullakta nisalambra tauramgadabani adubu nirmaldi nirupamabu mathanungda setna kunsinjai khalli langla talaba telanga kayam kuina paiduna leiba ngamgani laimaida tarappa mahausani mafam kadaida tarugani kanana haiba ngamgani amotpa mafamda tarurabi telanga magi maralbu karina matang asida wari masa asi losinjai. Thank you.